ꯍꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯗꯦꯏꯂꯤ ꯕ꯭ꯂꯣꯛ ꯃꯨꯛꯕꯥꯡ ꯑꯗꯨꯗ ꯅꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯑꯗꯨꯝ ꯏꯆꯤꯟꯅꯥꯎꯒꯤ ꯃꯐꯝꯗ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯣꯟꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯏꯆꯤꯟꯅꯥꯎ ꯃꯐꯝꯗ ꯑꯗꯨꯝ ꯊꯝꯅꯤꯡꯅ ꯈꯔ ꯑꯩꯅ ꯑꯗꯨꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦꯕ ꯑꯗꯣ ꯀꯔꯤ ꯂꯥꯜꯂꯤ ꯀꯔꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯏꯆꯤꯟꯅꯥꯎꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯗꯣꯔꯤꯕ ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯏꯆꯤꯟꯅꯥꯎꯅ ꯍꯥꯏꯗꯤ ꯐꯠꯇꯕꯔꯣꯝꯗ ꯈꯟꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯨꯕꯁꯦ ꯑꯆꯨꯝꯕꯔ ꯑꯂꯥꯟꯕꯔ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯆꯤꯟꯅꯥꯎꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯑꯣꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤꯁꯦ ꯑꯩꯒꯤꯁꯨ ꯍꯦꯛ ꯏꯁꯥꯃꯛꯀꯤ ꯏꯆꯤꯟꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯅ ꯏꯆꯤꯟꯅꯥꯎꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯅꯦꯕ ꯑꯁꯨꯃꯛꯄꯤ ꯑꯩꯒꯤꯗꯤ ꯍꯦꯛ ꯏꯆꯦ ꯍꯥꯏꯕ ꯏꯅꯥꯎ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯤꯅ ꯖꯍꯥ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯇꯨꯕꯁꯤꯁꯨ ꯏꯆꯤꯟꯅꯥꯎ ꯍꯦꯛ ꯑꯩ ꯏꯁꯥꯒꯤ ꯏꯆꯤꯟꯅꯥꯎ ꯐꯦꯃꯤꯂꯤꯅꯦꯅ ꯈꯟꯅ ꯑꯩꯅ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯅ ꯀꯔꯤ ꯂꯥꯜꯂꯤ ꯀꯔꯤ ꯆꯨꯝꯃꯦꯅ ꯍꯥꯏꯕꯗꯣ ꯏꯆꯤꯟꯅꯥꯎꯅ ꯑꯩꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣꯕ ꯑꯗꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯁꯤꯁꯤꯒ ꯌꯨꯝ ꯄꯥꯜꯂꯒ ꯃꯦꯘꯥꯂꯌꯥꯁꯤꯒꯅꯦ ꯂꯥꯛꯄ ꯃꯇꯝꯗ ꯏꯆꯦꯁꯤꯒ ꯅꯨꯄꯤ ꯑꯃ ꯐꯪꯅꯩꯌꯦꯕꯀꯣ ꯑꯩ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯦꯕ ꯑꯩꯅ ꯏꯆꯤꯟꯅꯥꯎꯒꯤ ꯃꯐꯝꯗ ꯉꯁꯤ ꯁꯦꯌꯔ ꯇꯧꯖꯗꯣꯏꯁꯦ ꯑꯗꯣ ꯑꯩꯅ ꯁꯤꯁꯤꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯁꯤꯒꯤꯁꯤꯒ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯐꯪꯅꯩꯌꯦꯕ ꯑꯩꯈꯣই ꯁꯤꯁꯤꯒꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯀꯣꯂꯣꯅꯤ ꯁꯤꯁꯤꯒ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯃꯥꯂꯨꯒ꯭ꯔꯥꯝꯒꯤꯅꯦꯕ ꯃꯥꯁꯦ ꯃꯥꯂꯨꯒ꯭ꯔꯥꯝꯒꯤꯅꯦꯕ ꯑꯗꯨꯗꯣ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇꯤꯟꯅꯅ ꯐꯖꯅ ꯍꯥꯏꯗꯤ ꯐꯖꯅ ꯆꯣꯜꯂꯤꯑꯕ ꯑꯩꯈꯣꯏ ꯑꯅꯤ ꯐꯖꯅ ꯍꯥꯏꯗꯤ ꯆꯥꯔꯦ ꯊꯛꯑꯦ ꯉꯁꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯁꯨ ꯃꯣꯏꯗ ꯄꯤꯕ ꯃꯣꯏꯅ ꯊꯣꯡꯉꯁꯨ ꯑꯩꯉꯣꯟꯗ ꯄꯤꯕ ꯑꯗꯨꯃꯥꯏꯅꯅꯦꯕ ꯂꯨꯅ ꯇꯤꯟꯅꯔꯛꯏꯑꯕ ꯑꯩꯒꯤꯗꯤ ꯏꯆꯦꯗꯣ ꯌꯥꯎꯗꯕꯅꯤꯅ ꯃꯥꯁꯦ ꯍꯦꯛ ꯑꯩꯒꯤ ꯏꯆꯦꯒꯨꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯏꯆꯦ ꯏꯃꯥꯟꯅꯕꯤꯒꯨꯝꯅ ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯔꯛꯏꯅꯦꯕ ꯂꯨꯅ ꯇꯤꯟꯅꯔꯛꯑꯦꯕ ꯃꯆꯦꯠ ꯑꯃ ꯂꯩꯔꯁꯨ ꯆꯥꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅꯗꯤ ꯍꯦꯛ ꯏꯁꯥꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯆꯥꯒꯗꯕ ꯐꯥꯎ ꯃꯉꯣꯟꯗ ꯃꯆꯦꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯄꯤꯖꯩꯌꯦꯕ ꯑꯗꯨꯗꯣ ꯉꯁꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ 9 ꯐꯥꯔꯛꯑꯦꯕ 2016ꯗꯅꯦꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ 16ꯗ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯒꯒꯤ ꯍꯧꯖꯤꯛ 2023ꯅꯤ ꯆꯍꯤ 9ꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯒꯤꯗꯤ ꯃꯥꯛꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯔꯛꯏꯅꯦꯕ ꯂꯣꯏꯅꯔꯛꯄ ꯃꯇꯨꯡꯗꯗꯤ ꯃꯥꯛꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯃꯁꯥ ꯋꯥꯏꯁꯪꯗꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯍꯤ ꯑꯃꯃꯨꯛ ꯃꯇꯨꯡꯗ ꯐꯪꯅꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤꯒ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯄꯗꯒꯤ ꯐꯪꯅꯔꯦ ꯑꯗꯨꯒꯩꯗꯤ ꯃꯥꯛꯁꯨ ꯃꯆꯥꯒꯤ ꯀꯔꯤ ꯀꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡꯗ ꯂꯥꯏꯌꯦꯡꯕꯒꯤꯅꯦ ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯒꯤ ꯑꯗꯨ ꯃꯇꯝꯗꯨꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯂꯥꯏꯌꯦꯡ ꯈꯣꯠꯂꯦꯡꯅ ꯇꯧꯕ ꯃꯇꯝꯁꯤꯒ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯀꯩꯗꯧꯅꯈ꯭ꯔꯃꯣ ꯈꯪꯗꯦꯕ ꯄꯩꯁꯥꯒꯤ ꯃꯔꯝꯅꯦꯕ ꯑꯩꯒꯤꯁꯦ ꯑꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯦꯟꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯒꯤ ꯇꯧꯕꯤꯔꯒ ꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯗꯤ ꯆꯥ ꯂꯣꯏꯔꯒ ꯆꯥꯕ ꯄꯨꯈꯝꯗꯨꯒ ꯊꯤ ꯐꯩꯖꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯨꯔꯥ ꯐꯤꯕꯝꯅꯤ ꯑꯩꯉꯣꯟꯗ ꯇꯧꯔꯝꯃꯤꯁꯦ ꯑꯩꯁꯨ ꯑꯗꯨꯛ ꯌꯥꯝ ꯂꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯖꯈ꯭ꯔ ꯄꯣꯠꯅꯤ ꯂꯩꯖꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯆꯥꯔꯒ ꯍꯌꯦꯡ ꯀꯔꯤ ꯆꯥꯅꯤ ꯈꯪꯗꯕꯒꯤ ꯐꯤꯕꯝꯅꯤ ꯑꯩꯈꯣꯏ ꯐꯥꯎꯁꯨ ꯃꯄꯥꯟꯗ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯅꯦ ꯀꯌꯥꯝ ꯆꯥꯅꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤꯗꯨꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯊꯕꯛ ꯁꯨꯔꯗꯤ ꯀꯌꯥꯝ ꯆꯥꯏ ꯃꯤꯅ ꯒꯥꯔꯤ ꯊꯧꯕꯤ ꯕꯦꯇꯣꯟ ꯌꯥꯝꯅ ꯐꯪꯉꯦꯅ ꯈꯜꯂꯦꯕ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯏꯀꯣꯛꯁꯤꯒ ꯀꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯗꯨ ꯃꯤꯉꯣꯟꯗ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯑꯩ ꯍꯥꯏꯗꯦ ꯑꯋꯥꯕ ꯑꯗꯨꯛ ꯌꯥꯝꯅ ꯎꯠꯇꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯉꯝꯖꯕꯗꯣ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ꯭ꯔꯥ ꯍꯟꯕ꯭ꯔꯥ ꯑꯩꯒꯤ ꯊꯕꯛ ꯈꯨꯠꯂꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯄꯨꯔꯤꯗꯨꯁꯨ ꯄꯣꯠꯇꯣ ꯑꯩ ꯁꯤꯡꯗꯣꯛꯀꯅꯤ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯏꯆꯤꯟꯅꯥꯎ ꯃꯐꯝꯗ ꯂꯤꯖꯔꯤꯁꯦ ꯐꯠꯇꯕ ꯑꯣꯏꯅ ꯈꯟꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯗꯨꯒ ꯃꯥꯛꯁꯤꯅ ꯀꯗꯧꯔꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯆꯥ ꯂꯥꯏꯌꯦꯡ ꯈꯣꯠꯂꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯀꯣ ꯌꯨꯝꯗ ꯖꯣꯟꯗꯤꯁ ꯊꯥ 3 ꯇꯧꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯨꯔꯦꯕ ꯑꯗꯨ ꯃꯇꯝꯗ ꯏꯄꯥꯝꯗ ꯑꯗꯨꯒꯤꯗꯤ ꯂꯥꯛꯑꯦ ꯑꯁꯤꯁꯤꯒ ꯂꯥꯛꯑꯦ ꯖꯣꯟꯗꯤꯁ ꯐꯔꯀꯥꯟꯗ ꯂꯥꯛꯑꯦ ꯑꯗꯨꯒꯤꯗꯤ ꯃꯥꯛꯁꯨ ꯂꯥꯛꯑꯦ ꯁꯤꯒ ꯑꯩ ꯂꯥꯛꯄꯩ ꯃꯇꯨꯡꯗ ꯃꯥꯛꯁꯨ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯗꯧꯔꯤ ꯃꯥꯛꯁꯦ ꯃꯆꯥ ꯂꯥꯏꯌꯦꯡꯕꯒꯤ ꯄꯩꯁꯥ ꯇꯞꯇꯥꯏ ꯄꯨꯁꯜꯂ ꯂꯥꯛꯑꯖꯥꯠꯅꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯗꯤ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅ ꯃꯥꯒꯤ ꯑꯗꯨꯝꯕ ꯃꯅꯨꯡꯗ ꯀꯔꯤ ꯈꯥꯁꯂꯣꯠꯅꯣ ꯑꯩꯗꯤ ꯈꯪꯗꯦꯕ ꯀꯔꯤ ꯂꯝꯆꯠꯅꯣ ꯃꯥꯁꯦ ꯀꯔꯤ ꯇꯥꯏꯞꯀꯤ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯇꯤꯟꯅꯔꯛꯄꯗꯗꯤ ꯑꯐꯕ ꯁꯥꯕ ꯃꯄꯥꯟꯗꯅ ꯑꯐꯕ ꯁꯥꯕ ꯃꯅꯨꯡꯗꯅ
ꯂꯝꯕꯨꯏꯒꯤ ꯃꯀꯣꯛꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯃꯌꯥꯡꯒꯤ ꯃꯀꯣꯛꯅꯦꯕ ꯃꯌꯥꯡꯅ ꯍꯖꯥꯔ ꯇꯤꯟꯅꯔꯁꯨ ꯃꯅꯨꯡꯗ ꯃꯌꯥꯡꯒꯤ ꯃꯀꯣꯛ ꯍꯥꯏꯁꯤ ꯃꯤꯅ ꯇꯥꯟꯕ ꯐꯪꯉꯣꯏꯑꯕ ꯑꯗꯨꯅꯤ ꯑꯗꯨ ꯀꯩꯗꯧꯔꯤ ꯃꯍꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯃꯇꯨꯡꯗ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯑꯗꯨ ꯃꯇꯝꯗꯨꯒ ꯆꯍꯤ 3.5 4 ꯍꯥꯏꯔꯛꯑꯦꯕ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤ ꯑꯗꯨ ꯃꯇꯝꯗꯨꯒ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯀꯩꯀꯥ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯅꯦ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤ ꯑꯗꯨ ꯃꯇꯝꯁꯤꯒ ꯃꯍꯥꯛꯁꯦ ꯂꯥꯛꯑꯦ ꯑꯩ ꯏꯆꯥꯅꯨꯄꯥꯗꯩꯗꯤ ꯃꯥꯅ ꯍꯜꯂꯦꯕ ꯆꯍꯤ 1 ꯍꯜꯂꯦꯕ ꯃꯥꯏꯁꯨ ꯃꯆꯥꯅꯨꯄꯤꯅꯦꯕ ꯄꯣꯛꯏꯗꯣ ꯊꯤꯛ ꯃꯥꯏ ꯃꯆꯥꯅꯨꯄꯤꯅꯤ ꯄꯣꯛꯏꯗꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯁꯤꯁꯤꯒ ꯑꯩꯈꯣꯏ ꯅꯨꯄꯥꯗꯒꯤ ꯍꯦꯜꯂꯤꯃꯤ ꯊꯕꯛ ꯇꯧꯔꯤꯃꯤ ꯃꯦꯀꯥꯅꯤꯀꯦꯜꯗ ꯁꯨꯕꯒ ꯍꯥꯏꯁꯦ ꯄꯩꯁꯥ ꯐꯪꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯒꯤꯗꯤ ꯃꯦꯀꯥꯅꯤꯀꯦꯜꯗ ꯁꯨꯕ ꯃꯤꯁꯤꯡꯁꯤꯅ ꯍꯦꯜꯂꯦꯕ ꯄꯩꯁꯥ ꯑꯗꯣ ꯃꯇꯝꯗꯨꯒ ꯂꯥꯛꯑꯦ ꯃꯍꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯂꯤ ꯈꯣꯠꯂꯤ 이ꯉꯥꯡꯒꯤ ꯑꯁꯤꯅꯤ ꯗꯨꯅꯤ ꯗꯥꯅꯤ ꯑꯗꯨꯒꯒꯤꯗꯤ ꯅꯥꯕ ꯈꯣꯠꯄꯒꯤꯗꯣ ꯃꯇꯝꯗꯨꯒ ꯑꯗꯩꯗꯤ ꯁꯤꯂꯣꯡꯗ ꯆꯠꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗꯅꯦ ꯁꯤꯂꯣꯡꯗ ꯆꯠꯅ ꯅꯤꯒ꯭ꯔꯤꯝꯗ ꯑꯩꯒꯤꯁꯨ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯒ꯭ꯔꯦꯟ ꯇꯧꯔꯝꯃꯦꯕ ꯑꯩꯒꯤꯁꯨ ꯃꯀꯣꯛꯀꯤ ꯁꯥꯏꯠ ꯑꯃꯃꯝ ꯅꯥꯕꯤꯗꯣ ꯃꯀꯣꯛ ꯆꯤꯛꯄꯤꯗꯣ ꯑꯗꯨꯗꯣ ꯇꯧꯔꯝꯃꯦꯕ ꯑꯗꯩꯗꯤ ꯅꯤꯒ꯭ꯔꯤꯝꯗ 3-4ꯔꯛ ꯌꯦꯡꯍꯟꯈꯤꯕꯩ ꯃꯇꯨꯡꯗ ꯐꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯃꯤꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯠꯇꯦ ꯍꯥꯏꯕꯨꯅꯦ ꯑꯩ ꯃꯥꯒꯤ ꯐꯠꯇꯕ ꯂꯧꯊꯣꯛꯄ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯐꯠꯇꯕ ꯍꯥꯏꯗꯣꯛꯄ ꯃꯥꯏ ꯃꯔꯝꯗ ꯑꯗꯨ ꯅꯠꯇꯦꯕ ꯃꯥꯅ ꯑꯩꯅ ꯇꯧꯕꯤꯔꯤꯁꯤꯒꯤ ꯃꯇꯤꯛ ꯃꯥꯅ ꯈꯪꯗꯕꯗꯣ ꯑꯗꯨꯒꯅꯦꯕ ꯑꯩꯅꯅꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕꯅꯦ ꯑꯗꯨꯒꯤꯗꯤ ꯀꯗꯧꯔꯦ ꯍꯥꯏꯕꯨ ꯃꯥꯁꯦ ꯆꯠꯂꯦ ꯑꯩꯁꯨ ꯃꯥꯒ ꯆꯠꯂꯦ ꯃꯥꯏ ꯅꯨꯄꯥꯒ ꯆꯠꯂꯦ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡꯗꯣ ꯑꯃꯨꯛ ꯄꯣꯝꯈꯠꯂꯛꯑꯦꯅ ꯑꯗꯨ ꯌꯦꯡꯍꯟꯕ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯃꯀꯣꯛꯇꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯁꯨ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯃꯄꯥꯅ ꯗ꯭ꯌꯨꯇꯤꯗ ꯂꯩꯍꯧꯔꯕꯅꯤꯅ ꯑꯗꯨꯒ ꯁꯤꯒꯩ ꯃꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯄꯤꯌꯦꯕꯅꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯐ꯭ꯔꯤꯗ ꯍꯟꯒꯠ ꯍꯟꯗ ꯌꯦꯡꯍꯟꯕꯒꯤ ꯍꯥꯏꯅ ꯑꯗꯨꯒ ꯆꯠꯂꯒ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯃꯀꯣꯛ ꯌꯦꯡꯍꯜꯂꯦ ꯃꯥꯏꯁꯨ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡ ꯌꯦꯡꯍꯜꯂꯦ 2-3ꯂꯛ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯕ ꯆꯠꯂ ꯍꯜꯂꯛꯑꯒ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯍꯥꯟꯅ ꯐꯖꯅ ꯇꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯤꯟꯅꯔꯦꯕ ꯐꯖꯅ ꯇꯤꯟꯅꯕꯩ ꯃꯇꯨꯡꯗ ꯑꯗꯨꯒꯤꯗꯤ ꯃꯥꯛꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯛꯁꯦ ꯑꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯄꯗ ꯄꯩꯁꯥ ꯄꯨꯁꯜꯂꯒ ꯂꯥꯛꯏꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯛꯇꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯑꯗꯨꯝꯕ ꯇꯤꯟꯅꯕꯗ ꯑꯗꯨꯒꯤꯗꯤ ꯀꯗꯧꯔꯤ ꯃꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯁꯤꯒ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯔꯨꯝꯒ ꯃꯣꯏ ꯔꯨꯝꯒ ꯂꯥꯞꯅꯗꯦꯕ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔꯒ ꯐꯥꯔꯣꯏꯌꯦ ꯔꯨꯝ ꯍꯥꯏꯗꯤ ꯌꯨꯝꯊꯣꯡ 3-4 ꯊꯥꯗꯣꯛꯑꯒꯇꯅꯦꯕ ꯂꯥꯞꯅꯗꯦꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯪꯗꯦ ꯂꯥꯛꯏꯕ ꯑꯗꯨꯒꯤꯗꯤ ꯃꯤꯅ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯀꯔꯤ ꯃꯇꯝ ꯀꯔꯤꯝ ꯈꯪꯗꯦ ꯂꯥꯛꯏꯕ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯀꯞꯄꯒ ꯈꯣꯠꯂꯒꯅ ꯅꯨꯡꯇꯤꯒꯤ ꯃꯤ ꯑꯃꯅ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯅꯨꯡꯇꯤꯒꯤ ꯀꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯀꯔꯝꯕ ꯃꯤꯅ ꯉꯝꯗꯣꯏꯅꯣ ꯑꯩꯗꯤ ꯉꯝꯗꯦ ꯃꯤꯒꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯕ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯃꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯑꯁꯤꯅꯤ ꯗꯨꯅꯤ ꯗꯥꯅꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯂꯥꯏꯌꯦꯡꯕꯗ ꯄꯩꯁꯥ ꯂꯧꯔꯨꯕꯁꯦꯅꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯅꯪ ꯖꯥꯔꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯤꯌꯨ 10,000 ꯄꯤꯕꯁꯤꯅ ꯑꯩ ꯅꯪ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯩ ꯃꯊꯣꯏꯒ ꯀꯣꯟꯅꯅ ꯑꯩ ꯁꯤꯡꯗꯣꯔꯛꯀꯦ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩꯁꯨ ꯑꯗꯨꯁꯨ ꯌꯥꯝ ꯂꯩꯖꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯀꯣꯛꯇ ꯀꯌꯥꯝ ꯑꯋꯥꯕ ꯇꯥꯏ ꯑꯩ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯁꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯅꯤꯔꯨꯗꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯆꯥꯕ ꯃꯇꯝ ꯈꯪꯗꯦ ꯃꯤꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯄꯣꯊꯥꯕ ꯃꯇꯝ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯌꯨꯛ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯕ ꯃꯇꯝ ꯂꯩꯅ ꯑꯗꯨ ꯈꯪꯗꯦꯕ ꯖꯍꯥꯟꯗ ꯗꯨꯀꯥꯟ ꯑꯃ ꯆꯠꯂꯦ ꯑꯩ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯑꯃꯗ ꯆꯠꯂꯦ ꯑꯩ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯁꯣꯝ ꯑꯩ ꯂꯣꯏꯅꯅ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯃꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯑꯝꯃꯦ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯉꯥꯡꯈꯠꯂꯛꯑꯦꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯈꯪꯗꯦ ꯑꯗꯨ ꯃꯇꯝ ꯈꯪꯗꯦ ꯁꯣꯝ ꯂꯥꯛꯑꯒ ꯏꯃꯨꯡꯁꯤꯒ ꯅꯩꯁꯟꯅ ꯂꯩꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯃꯌꯨꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥꯒꯤ ꯃꯅꯥꯀꯣꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯂꯩ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯤꯌꯨ ꯑꯗꯣ ꯁꯤꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯑꯗꯩꯗꯤ ꯃꯄꯥꯁꯤꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯒ ꯃꯥꯛꯁꯨ ꯊꯥ 3ꯗ ꯁꯤꯡꯗꯣꯛꯀꯅꯤ ꯍꯥꯏ ꯃꯊꯣꯏꯒ ꯀꯣꯟꯅꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯃꯥꯏ ꯃꯋꯥꯗ ꯈꯪꯍꯟꯒꯅꯨꯌꯦ ꯃꯥꯏ ꯃꯋꯥꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯅ ꯈꯪꯍꯜꯍꯧꯗꯕꯁꯦ ꯑꯁꯤꯒ ꯑꯩꯒꯤ ꯑꯂꯥꯟꯕ ꯇꯥꯍꯧꯔꯦꯕ ꯈꯪꯍꯟꯗꯕꯁꯦ ꯁꯤꯒ ꯑꯂꯥꯟꯕ ꯇꯥꯍꯧꯔꯦ ꯑꯩꯅ ꯏꯁꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯇꯧꯔꯨꯕꯁꯦ ꯑꯁꯤꯒ ꯑꯩꯒꯤ ꯑꯂꯥꯟꯕ ꯇꯥꯍꯧꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯃꯄꯥꯅ ꯉꯥꯡꯅꯔꯒ ꯃꯤ ꯑꯇꯣꯞꯄꯗꯒꯤ 10,000 ꯈꯛ ꯑꯗꯨꯃꯥꯏꯅ ꯄꯨꯔꯒ ꯃꯉꯣꯟꯗ ꯄꯤꯔꯦꯕ ꯅꯪ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯁꯤꯡꯒꯅꯤꯅ ꯍꯥꯏꯕꯅꯤꯅ ꯍꯥꯟꯅꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯄꯩꯁꯥꯗ ꯂꯦꯟꯗꯦꯟ ꯂꯩꯅꯗꯦꯕ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯦꯟꯗꯦꯟ ꯂꯩꯅꯗꯦ ꯍꯥꯟꯅꯗꯒꯤ ꯑꯗꯣ ꯀꯩꯗꯧꯔꯤ 10,000ꯁꯦ ꯑꯁꯨꯃꯥꯏꯅ ꯄꯨꯔꯒ ꯃꯉꯣꯟꯗ ꯀꯦꯁ ꯑꯣꯏꯅ ꯄꯤꯔꯦ ꯄꯤꯕꯩ ꯃꯇꯨꯡꯗ
ꯄꯤꯕꯒꯤ ꯃꯇꯨꯡꯗ ꯃꯥꯛꯁꯦ ꯊꯥ 3 ꯃꯅꯨꯡꯗ ꯁꯤꯡꯒꯅꯤ ꯍꯥꯏꯌꯦ ꯊꯥ ꯐꯔꯛꯄ ꯈꯨꯗꯤꯡꯒꯤꯅꯤ ꯃꯊꯣꯏꯗꯣ ꯃꯇꯝꯗꯨꯒ ꯃꯇꯝ ꯅꯥꯏꯅ ꯄꯤꯔꯝꯃꯦꯕ ꯃꯇꯝ ꯅꯥꯏꯅ ꯄꯤꯔꯒ ꯑꯗꯨꯒꯒꯤꯗꯤ ꯃꯥꯛꯁꯦ ꯀꯩꯝ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯛꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯄꯨꯔꯛꯄꯁꯦ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯁꯤꯒꯒꯤ ꯃꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯃꯣꯏꯒꯤ ꯃꯆꯦꯝꯍꯟꯅ ꯑꯗꯨꯒꯒꯤꯗꯤ ꯃꯣꯏ ꯈꯨꯜꯂꯛ ꯂꯩꯔꯛ ꯃꯥꯂꯨꯒ꯭ꯔꯥꯝ ꯑꯁꯇꯝ ꯃꯥꯂꯨꯒ꯭ꯔꯥꯝꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯏꯖꯥꯠꯅꯤ ꯃꯥꯛꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯃꯥꯛꯁꯦ ꯃꯥꯒꯤ ꯐꯣꯟꯗꯨꯒ ꯂꯥꯛꯑꯕꯅꯤꯅ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯟ ꯊꯝꯃꯦ ꯑꯩꯒꯤꯁꯤꯒꯒꯤ ꯇꯧꯔꯦ ꯐꯣꯟ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯇꯝ ꯃꯥꯂꯨꯒ꯭ꯔꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯊꯨꯡꯍꯜꯂꯦ ꯑꯗꯩꯗꯤ ꯊꯨꯡꯍꯜꯂꯒ ꯀꯩꯗꯧꯔꯤ ꯃꯥꯛꯁꯦꯅ ꯑꯩꯒꯤ ꯐꯣꯟꯁꯤꯒꯒꯤ ꯇꯧꯔꯦ ꯃꯤ ꯄꯨꯝꯅꯃꯛꯇ ꯐꯣꯟ ꯇꯧꯔꯦ ꯃꯤ ꯄꯨꯝꯅꯃꯛꯇ ꯐꯣꯟ ꯇꯧꯔꯒ ꯑꯗꯩꯗꯤ ꯅꯣꯡꯃ ꯃꯥꯛꯁꯦ ꯃꯌꯨꯝꯗ ꯆꯠꯈꯔꯦ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯒꯩ ꯇꯧꯕꯅꯤꯅ ꯃꯤꯁꯤꯡꯗꯨꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯨꯄꯤꯅꯦꯕ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯀꯕꯤꯇꯥ ꯀꯧꯏꯑꯕ ꯃꯥꯛꯁꯦ ꯃꯥꯂꯨꯒ꯭ꯔꯥꯝꯒꯤꯅꯦꯕ ꯃꯣꯏꯁꯦ ꯁꯅꯥ ꯃꯆꯥꯅꯦꯕ ꯑꯗꯨꯒꯒꯤꯗꯤ ꯏꯊꯣꯛꯍꯜꯂꯝꯒꯦꯕ ꯑꯗꯣ ꯑꯁꯤ ꯅꯨꯄꯤꯁꯤꯅꯦꯕ ꯑꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯥꯂꯨꯒ꯭ꯔꯥꯝ ꯁꯤꯕ ꯕꯥꯔꯤ ꯃꯅꯥꯛꯀꯤꯅꯤ ꯁꯤꯕ ꯕꯥꯔꯤ ꯍꯦꯛ ꯃꯅꯥꯛꯀꯤꯅꯤ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯅꯤ ꯃꯣꯏ ꯃꯌꯨꯝ ꯃꯅꯥꯛꯇ ꯑꯩ ꯍꯧꯖꯤꯛ ꯖꯨꯝꯗ ꯆꯠꯄ ꯐꯪꯗꯅ ꯇꯧꯔꯤꯅꯦꯕ ꯖꯨꯝꯗ ꯆꯠꯂꯗꯤ ꯈꯪꯗꯦ ꯑꯩ ꯀꯩꯗꯧꯗꯣꯏꯕ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯐꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯦꯕ ꯑꯗꯨꯅ ꯑꯩ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯒꯒꯤꯗꯤ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯕꯤꯇꯥꯗꯣ ꯀꯔꯤꯒꯤꯅꯣ ꯐꯣꯟ ꯊꯥꯡꯒꯠꯇ꯭ꯔꯤꯗꯣ ꯈꯣꯠꯇ꯭ꯔꯤꯗꯣ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯂꯥꯏꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯅꯨꯄꯤꯗꯨꯅꯅꯤ ꯍꯥꯏꯔꯛꯏꯁꯦ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯁꯅꯥ ꯃꯅꯥ ꯑꯗꯣ ꯊꯝꯗꯣꯛꯑꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯤꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯝꯗꯣꯛꯄ ꯃꯤꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯅꯥꯗꯣ ꯃꯇꯝ ꯆꯥꯅ ꯍꯟꯗꯣꯛꯇ꯭ꯔꯗꯤ ꯃꯥꯛ ꯌꯣꯟꯊꯣꯛꯈ꯭ꯔꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯑꯩꯒꯤ ꯃꯔꯝꯁꯦ ꯑꯁꯨꯃꯥꯏꯅ ꯈꯪꯗꯦ ꯃꯥꯛꯇꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯀꯩꯁꯨꯝ ꯑꯗꯨꯗꯣ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏꯖꯥꯠꯅꯣꯅ ꯍꯥꯏꯕꯗ ꯂꯥꯛ ꯑꯃꯃꯨꯛ ꯍꯦꯜꯂꯤ ꯃꯥꯅ ꯄꯨꯔ ꯆꯠꯈꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯒꯤꯗꯤ ꯑꯩꯁꯨ ꯏꯊꯟꯇ ꯑꯗꯨꯝ ꯄꯁꯇꯥꯏꯔꯛꯑꯦꯕ ꯄꯩꯁꯥꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯄꯤꯁꯜꯂꯨꯔꯦ ꯐꯪꯗꯣꯏꯔꯥ ꯐꯪꯉꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯃꯛꯀꯤꯁꯨ 5,000 ꯃꯥꯡꯉꯤꯅꯤ 5,000 ꯃꯥꯡꯈꯤꯕꯗ ꯃꯥꯡꯖꯈꯤꯁꯅꯨ ꯂꯩꯖꯗꯕ ꯑꯃꯅ ꯆꯥꯈ꯭ꯔꯦ ꯚꯤꯈꯥꯔꯤ ꯑꯃꯗ ꯚꯤꯈꯥꯗꯥꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯅ ꯑꯩ ꯑꯗꯣ 5,000ꯗꯣ ꯊꯤꯖꯗꯦ ꯑꯗꯨꯒꯒꯤꯗꯤ ꯅꯨꯄꯤꯗꯨꯒ ꯍꯪꯉꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥꯗꯣ ꯂꯥꯛ ꯑꯃꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯅ ꯄꯨꯏꯅꯣ ꯑꯩꯉꯣꯟꯗꯒꯤꯇ ꯅꯠꯇꯦ ꯈꯨꯜꯂꯛ ꯂꯩꯔꯛ ꯑꯃꯗꯩ ꯂꯧꯔꯤꯃꯤ ꯑꯗꯨ ꯇꯧꯔꯤꯃꯤ ꯑꯗꯥ ꯇꯧꯔꯤꯃꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯒꯤꯗꯤ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯃꯆꯤꯟ ꯑꯣꯏꯗꯕ ꯉꯥꯡꯕ ꯁꯨꯡꯖꯥ ꯖꯥꯅꯤꯡꯗꯦꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩ ꯍꯩꯅꯗꯦ ꯑꯩꯗꯤ ꯁꯨꯝ ꯑꯆꯨꯝꯕꯇꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯐꯣꯟ ꯊꯝꯃꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯒ ꯐꯣꯟꯁꯦ ꯊꯝ ꯂꯣꯏꯔꯒ ꯑꯗꯨꯒꯒꯤꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯀꯧꯔꯒ ꯑꯩꯅ ꯍꯥꯏ ꯅꯪ ꯀꯔꯤꯒꯤꯅꯣ ꯑꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯑꯁꯨꯃꯥꯏꯅ ꯄꯩꯁꯥ ꯂꯧꯔꯒ ꯂꯥꯛꯏ ꯍꯥꯏꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯁꯦ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯃꯤꯅꯦ ꯏꯉꯥꯡꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯅꯦ ꯄꯩꯁꯥ ꯂꯩꯇꯅ ꯇꯧꯔꯤꯃꯤ ꯑꯗꯨꯝ ꯇꯧꯔꯤꯃꯤ ꯗꯥ ꯇꯧꯔꯤꯃꯤꯅ ꯑꯗꯨꯅ ꯀꯝꯁꯦ ꯀꯝ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕꯗꯣ ꯍꯥꯏꯌꯣꯕ ꯃꯣꯅꯤꯇꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯏꯉꯥꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯩꯁꯥ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯇꯧꯏ ꯗꯥ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯆꯨꯝꯅ ꯍꯥꯏꯌꯨ ꯅꯪꯅ ꯆꯨꯝꯅ ꯍꯥꯏꯕꯗ ꯑꯩ ꯁꯥꯎꯗꯣꯏ ꯅꯠꯇꯦ ꯅꯪꯅ ꯆꯨꯝꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯪꯅ ꯆꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗ꯭ꯔꯣ ꯃꯤ ꯍꯥꯏꯁꯤꯗꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯩꯒꯤ ꯃꯇꯝꯗꯗꯤ ꯑꯩ ꯀꯣꯟꯅꯗꯤ ꯃꯣꯏꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯦ ꯃꯤꯉꯣꯟꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯄ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯩꯒꯤ ꯑꯂꯩꯕꯗꯨꯅ ꯑꯩ ꯇꯧꯖꯒꯅꯤ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯩ ꯉꯝꯗꯦ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩ ꯇꯧꯅꯤ ꯍꯥꯏꯕ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯃꯤꯒꯤ ꯑꯁꯥꯗ ꯑꯩ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯀꯣꯟꯅꯗꯤ ꯊꯥꯖꯗꯦ ꯑꯩꯒꯤ ꯇꯧꯖꯃꯟ ꯑꯩꯒꯤ ꯈꯨꯠꯅ ꯁꯨꯔꯒ ꯑꯩ ꯏꯁꯥꯅ ꯆꯥꯖꯅꯤ ꯑꯗꯨꯒꯤ ꯚꯔꯣꯁꯥꯅꯤ ꯑꯩ ꯃꯤꯒꯤ ꯚꯔꯣꯁꯥ ꯊꯝꯗꯦ ꯀꯣꯟꯅꯗꯤ ꯑꯗꯨꯒꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ 10,000 ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯄꯤꯍꯜꯂꯦ ꯃꯄꯥꯒ ꯑꯩꯒ ꯇꯥꯟꯅꯔꯒ ꯑꯗꯨꯒꯒꯤ ꯂꯧꯔꯒ ꯄꯤꯔꯦ 10,000ꯗꯣ 10,000 ꯂꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯧꯔꯃꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯃꯤꯡꯗ ꯊꯥ 3ꯒꯤ ꯚꯣꯔꯣꯁꯥꯗ ꯑꯩꯅ ꯂꯧꯔꯨꯕꯅꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯤꯅꯤ ꯍꯥꯏꯅ ꯑꯗꯨꯒꯒꯤꯗꯤ ꯃꯥꯛꯁꯦ ꯂꯧꯔꯦ ꯄꯤꯔꯦ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ 10,000 ꯄꯤꯕꯗꯨꯁꯨ ꯂꯧꯔꯦ ꯑꯗꯨꯇ ꯅꯠꯇꯅ ꯒꯨꯋꯥꯍꯥꯇꯤꯗ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯍꯥꯟꯅ ꯃꯥꯒ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒꯒꯤꯁꯨ 10,000 ꯄꯨꯔꯦ ꯃꯌꯨꯝꯒꯤ ꯃꯤ ꯈꯪꯉꯝꯃꯣꯏ ꯃꯋꯥ ꯈꯪꯉꯝꯃꯣꯏ ꯑꯗꯣ 10,000ꯗꯣ ꯄꯨꯔꯦ 10,000ꯗꯨꯁꯨ ꯄꯨꯅ ꯁꯤꯡꯉꯦ ꯃꯣꯏ ꯃꯆꯦꯗꯒꯤꯁꯨ ꯄꯩꯁꯥ ꯊꯥꯔꯛꯅ ꯁꯤꯡꯉꯦ ꯑꯩꯉꯣꯟꯗꯒꯤꯁꯨ 10,000 ꯂꯧꯅ ꯁꯤꯡꯉꯦ ꯑꯗꯩꯗꯤ ꯃꯔꯛꯇ ꯃꯌꯨꯝꯗ ꯆꯠꯂꯨꯔꯦ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯌꯨꯝꯗ ꯑꯂꯩꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯑꯒ ꯑꯗꯨꯒꯩꯗꯤ ꯄꯤꯊꯣꯛꯑꯦ ꯑꯗꯨꯐꯥꯎꯕꯁꯨ ꯑꯣꯛꯇ꯭ꯔꯦ ꯑꯗꯨꯒꯒꯤꯗꯤ ꯆꯠꯈꯔꯦ ꯃꯥꯛꯁꯦ ꯃꯌꯨꯝꯗ
ꯆꯠꯈ꯭ꯔꯒ ꯑꯗꯨꯒꯒꯤꯗꯤ ꯑꯪꯀ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯀꯩꯗꯧꯔꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯅ ꯇꯝꯕ ꯁ꯭ꯀꯨꯜꯁꯦ ꯑꯁꯤꯒ ꯈꯔꯅꯤ ꯃꯥꯁꯦ ꯊꯕꯛ ꯁꯨꯔꯝꯃꯦ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯒꯒꯤ ꯑꯃꯨꯛ ꯀꯩꯗꯧꯋꯤ ꯊꯕꯛ ꯁꯨꯕ ꯃꯐꯝꯁꯤꯒꯁꯨ ꯏꯉꯥꯡ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟꯒꯤ ꯂꯩꯕ ꯃꯌꯥꯡ ꯅꯨꯄꯤ ꯑꯃꯗꯩꯁꯨ 2,200 ꯂꯧꯁꯜꯂꯦ ꯑꯗꯨꯒꯤ ꯃꯌꯥꯡ ꯅꯨꯄꯤꯗꯨꯒꯤ ꯔꯨꯝ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯗꯨꯒꯒꯤꯁꯨ 2,200 ꯂꯧꯁꯜꯂꯦ ꯃꯥꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯑꯦ ꯆꯥꯊꯣꯛꯂꯣꯏꯔꯒ ꯑꯗꯨꯒꯒꯤꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯌꯨꯝ ꯆꯠꯈꯔꯦ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯃꯌꯨꯝ ꯆꯠꯈꯔꯦ ꯑꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯗꯨꯁꯨ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯃꯆꯥ 2 ꯁꯨꯈ꯭ꯔꯦ ꯑꯃꯈꯛꯇꯩ ꯃꯆꯥ ꯑꯃꯈꯛ ꯃꯃꯥꯡꯒꯤꯗꯨꯒꯒꯤ ꯄꯩꯁꯥ ꯂꯧꯕꯁꯤꯅ ꯃꯆꯥ 2 ꯁꯨꯈ꯭ꯔꯦ ꯄꯩꯁꯥ ꯄꯤꯔꯛꯇ꯭ꯔꯦ ꯃꯊꯣꯏꯁꯨ ꯆꯍꯤ 1.5 ꯐꯥꯔꯦ ꯍꯧꯖꯤꯛ ꯆꯍꯤ 1.5 ꯐꯥꯖꯜꯂꯦ 21ꯗ ꯂꯧꯕꯅꯤ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛ 23ꯅꯤ ꯆꯍꯤ 1.5 ꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯃꯅꯤꯕ ꯍꯧꯖꯤꯛ ꯃꯥꯅ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡꯗꯅꯦ 15 ꯃꯥꯁ ꯆꯍꯤ 1.5 ꯃꯨꯛ ꯐꯥꯔꯛꯑꯦꯕ ꯑꯗꯨꯒꯒꯤꯗꯤ ꯃꯍꯨꯠꯀ ꯃꯊꯣꯏꯒ ꯄꯨꯔꯥ 15,000ꯅꯦꯕ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯆꯪꯉꯤꯁꯦ ꯑꯗꯨꯒꯒꯤꯗꯤ ꯃꯥꯒꯤ ꯀꯣꯟꯅ ꯃꯄꯨꯗꯨꯅ ꯄꯩꯁꯥ ꯂꯧꯔꯨꯕ ꯃꯄꯨꯗꯨꯅ ꯑꯗꯨꯒꯩꯗꯤ ꯍꯪꯉ ꯊꯤꯔꯛꯑꯦꯕ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯃꯊꯣꯏꯁꯨ ꯄꯤꯗ꯭ꯔꯦ ꯃꯍꯨꯠꯁꯨ ꯄꯤꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯑꯗꯣ ꯃꯋꯥꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯒꯤ ꯀꯕꯤꯇꯥꯁꯤꯒꯤ ꯃꯋꯥꯁꯤꯒ ꯍꯥꯏꯔꯨꯕ ꯃꯇꯝꯗꯨꯒ ꯃꯋꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯅ ꯂꯧꯕꯅꯤꯅ ꯑꯩ ꯀꯔꯤꯝ ꯁꯤꯡꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯁꯤꯡꯕ ꯉꯝꯃꯣꯏꯌꯦ ꯃꯥꯏ ꯃꯆꯥꯒꯤ ꯃꯅꯥꯀꯣꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯗ ꯄꯨꯔꯨꯕ ꯁꯤꯡꯗꯣꯛꯄꯒꯤꯗꯃꯛꯇ ꯂꯧꯈ꯭ꯔꯤꯕ ꯄꯩꯁꯥꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯃꯇꯨꯅ ꯂꯧꯔꯤꯕ ꯄꯩꯁꯥꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯡꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯌꯥꯝ ꯌꯥꯅꯤꯡꯕ꯭ꯔꯣ ꯑꯁꯤꯁꯤꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯝꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯈꯪꯅꯤꯡꯉꯦꯕ ꯑꯩꯅ ꯂꯩꯖꯗꯕ ꯑꯩ ꯑꯃꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯎꯔꯒ ꯂꯩꯖꯗꯕ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯔꯨꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯁꯦ ꯃꯥ ꯍꯧꯖꯤꯛ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯃꯥꯏ ꯃꯋꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏꯕ ꯅꯣꯏ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯊꯥꯛꯄ꯭ꯔꯣ ꯅꯣꯏ ꯅꯄꯥꯅ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯏꯄꯥꯅ ꯂꯥꯛꯑꯒ ꯅꯪꯅ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯔꯕ꯭ꯔꯣ ꯅꯪꯅ ꯑꯩ ꯏꯄꯥ ꯄꯜꯂꯒ ꯉꯥꯡꯗꯣꯏꯗꯣ ꯅꯪꯅ ꯁꯨꯔꯤꯕ ꯅꯪꯅ ꯅꯇꯨꯅ ꯂꯧꯕ ꯄꯩꯁꯥ ꯅꯪꯅ ꯁꯤꯡꯕ ꯉꯝꯃꯣꯏꯅ ꯍꯥꯏꯗꯣ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩ ꯅꯨꯄꯥꯅ ꯍꯦꯟꯅ ꯕꯦꯇꯣꯟ ꯂꯤꯛꯏꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯦꯇꯣꯟꯗꯣ ꯑꯩꯒꯤ ꯈꯣꯡꯄꯥꯛꯀꯤ ꯃꯈꯥꯗ ꯂꯩ ꯅꯪꯒꯤ ꯕꯦꯇꯣꯟꯗꯣ ꯈꯣꯡꯄꯥꯛꯁꯤꯅ ꯅꯦꯈꯥꯏꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯦꯇꯣꯟꯒ ꯗꯦꯈꯥꯏꯗꯣ ꯑꯩ ꯏꯄꯥꯒ ꯗꯦꯈꯥꯏꯗꯣ ꯑꯩ ꯏꯄꯥꯅ ꯂꯥꯛꯑꯒ ꯅꯉꯣꯟꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯕ꯭ꯔꯣ ꯅꯪ ꯅꯆꯥꯗꯨꯒꯤ ꯂꯥꯌꯦꯡꯕꯒꯤ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯗꯅ ꯁꯤꯡꯕꯒꯤꯗꯃꯛꯇ ꯅꯪ ꯅꯇꯨꯗꯅ ꯂꯧꯔꯤꯃꯤꯅꯦ ꯑꯂꯥꯟꯕꯁꯨ ꯃꯥꯏ ꯃꯇꯨꯒꯤ ꯑꯂꯥꯟꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯪꯍꯟꯗꯅ ꯃꯋꯥ ꯈꯪꯍꯟꯗꯅ ꯄꯤꯔꯨꯕꯁꯦ ꯃꯥꯒꯤ ꯑꯋꯥꯕ ꯎꯅ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯨꯕꯁꯦ ꯑꯁꯤꯒꯅꯤꯕ ꯑꯂꯥꯟꯕ ꯑꯅꯤ ꯑꯁꯤꯒꯅꯤꯕ ꯑꯩꯒꯤ ꯑꯂꯥꯟꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯋꯥꯕ ꯎꯔꯒ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯨꯕꯁꯦ ꯑꯁꯤꯒꯅꯤꯕ ꯑꯩꯒꯤ ꯑꯂꯥꯟꯕ ꯑꯩꯒꯤ ꯑꯂꯥꯟꯕꯁꯦ ꯑꯁꯤꯒ ꯑꯣꯏꯔꯦꯕ ꯃꯌꯥꯝ ꯌꯥꯅꯤꯡꯕ꯭ꯔꯕ ꯑꯁꯤꯁꯤꯒ ꯃꯇꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯨꯔꯨꯕ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯄꯨꯔꯨꯕ ꯁꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈꯔꯦ ꯑꯗꯨ ꯃꯥꯏ ꯃꯇꯨꯅ ꯃꯉꯣꯟꯗ ꯈꯪꯍꯟꯗꯅ ꯄꯩꯁꯥ ꯂꯧꯔꯤꯌꯦ ꯃꯥꯅ ꯎꯔꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯃꯇꯨꯗꯨꯅ ꯃꯆꯥꯗꯨꯒꯤ ꯂꯥꯌꯦꯡꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯗꯣ ꯂꯧꯕꯅꯤ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥ ꯃꯇꯨꯅ ꯂꯧꯕ ꯄꯩꯁꯥ ꯃꯥꯅ ꯁꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕ 10,000 ꯄꯨꯔꯨꯕ ꯃꯤꯗꯣ ꯃꯄꯨꯗꯨꯅ ꯍꯧꯖꯤꯛ ꯊꯤꯒꯠꯂꯛꯑꯦꯕ ꯃꯊꯣꯏꯁꯨ ꯄꯤꯗ꯭ꯔꯦ ꯃꯍꯨꯠꯁꯨ ꯄꯤꯗ꯭ꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯔꯨꯝꯗ ꯂꯩꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯊꯥꯡꯒꯠꯇꯦ 22ꯗ ꯃꯥꯁꯦ ꯆꯠꯈꯔꯦ ꯃꯌꯨꯝꯗ ꯍꯧꯖꯤꯛ 23ꯅꯤ 22ꯗ ꯃꯥꯁꯦ ꯃꯌꯨꯝꯗ ꯆꯠꯈꯔꯦ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯏꯉꯥꯡ ꯄꯣꯠꯅ ꯈꯣꯠꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯦ 23 ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔꯒꯤ ꯉꯁꯤ ꯇꯥꯡ 19ꯅꯤ ꯇꯥꯡ 19 ꯑꯁꯤꯁꯤꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯍꯤ 1.5 ꯐꯥꯖꯜꯂꯛꯑꯦ ꯃꯊꯣꯏ ꯆꯍꯤ 1.5 ꯃꯍꯨꯠꯀ ꯃꯊꯣꯏꯒ ꯍꯧꯖꯤꯛ 15,000 ꯐꯥꯖꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯥ ꯄꯩꯁꯥꯁꯤ ꯄꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤꯗꯤ ꯄꯤꯅꯤ ꯄꯤꯔꯣꯏ ꯂꯩꯇꯦ ꯀꯝꯁꯦ ꯀꯝ ꯄꯤꯕ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯑꯗꯨꯇꯁꯨ ꯍꯥꯏꯔꯛꯑꯣꯕ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯑꯩ ꯃꯌꯥꯝꯗ ꯑꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯂꯤꯁꯇ ꯑꯩ ꯍꯥꯄꯛꯀꯦꯕ ꯑꯩꯅ ꯀꯌꯥꯔꯛ ꯐꯣꯟ ꯇꯧꯔꯤ ꯑꯣꯗꯤꯑꯣꯁꯨ ꯍꯥꯄꯛꯀꯦ ꯑꯩ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯅ ꯊꯝꯃ ꯑꯣꯗꯤꯑꯣꯁꯨ ꯍꯥꯄꯛꯀꯦ ꯑꯣꯗꯤꯑꯣꯁꯨ ꯑꯝꯇ ꯇꯥꯕꯤꯌꯨ ꯃꯥꯛ ꯃꯌꯨꯝꯗ ꯂꯩꯅ ꯃꯥꯒꯤ ꯃꯆꯦꯃꯟꯗ ꯐꯣꯟ ꯄꯤꯔꯒ ꯃꯥꯛꯁꯦ ꯐꯥꯔꯃꯥꯁꯤ ꯆꯠꯈꯤꯑꯅ ꯍꯥꯏꯍꯜꯂꯤꯃꯦꯕ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯩꯅ ꯁꯤꯒ ꯂꯩꯔꯤꯉꯩꯗ ꯃꯥꯛꯅ ꯃꯌꯨꯝꯂꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯒ
ꯑꯩꯉꯣꯟꯗ ꯍꯥꯏꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯛꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯜꯂꯦꯕ ꯑꯗꯣ ꯑꯁꯨꯝꯕ ꯃꯤꯁꯤꯒ ꯀꯔꯤ ꯁꯥꯁꯇꯤ ꯄꯤꯕꯝ ꯊꯣꯛꯏ ꯀꯔꯤ ꯍꯥꯏꯐꯝ ꯊꯣꯛꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯑꯦꯕ ꯍꯌꯦꯡꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯁꯤꯒ ꯉꯁꯤꯒꯨꯝꯕꯩ ꯅꯨꯡꯗꯥꯡꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅ ꯄꯩꯁꯥꯗꯣ ꯅꯪ ꯈꯔ ꯄꯤꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯑꯩꯒꯤ 5,000 ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗꯣ ꯈꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯛꯎ 2,000-3,000ꯇ ꯑꯣꯏꯔꯁꯨ ꯄꯤꯔꯛꯎ ꯑꯩꯉꯣꯟꯗ ꯈꯇꯪ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯍꯣꯏ ꯐꯔꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯇꯧꯔꯛꯀꯦ ꯑꯩ ꯄꯨꯡ 9ꯗ ꯇꯧꯔꯛꯀꯦ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯐꯣꯟ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦ ꯑꯇꯩ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯒ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯦ ꯑꯩ ꯑꯋꯥꯕ ꯃꯇꯝꯗꯐꯥꯎ ꯍꯪꯉꯛꯇꯕ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ ꯑꯁꯤꯒ ꯂꯩꯕ ꯑꯣꯄꯔꯦꯁꯟ 2ꯔꯛ ꯁꯨꯕꯅꯦꯕ ꯌꯨꯝꯗ ꯆꯠꯂꯒ ꯇꯧꯈꯤꯕꯗꯣ ꯑꯣꯄꯔꯦꯁꯟ 2ꯔꯛ ꯁꯨꯕꯅꯤ ꯑꯗꯣ ꯑꯁꯤꯒ ꯃꯦꯘꯥꯂꯌꯥꯗ ꯂꯩꯔꯤꯉꯩꯗ 2022ꯗ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯇꯧꯈꯤꯑꯕ ꯑꯗꯨ ꯃꯇꯝꯗꯨꯃꯁꯨ ꯁꯦꯝ ꯀꯟꯗꯤꯁꯟ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛꯀꯤ 2ꯔꯛ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯅ ꯁꯦꯝ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯅꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯔꯨꯝꯗ ꯑꯩꯅ ꯄꯣꯔꯛꯑꯒ ꯏꯔꯨ ꯊꯣꯛꯄꯤꯔꯤꯃꯤ ꯆꯥꯛ ꯄꯤꯖꯔꯤꯃꯤ ꯄꯨꯝꯅꯃꯛ ꯇꯧꯕꯤꯔꯤꯃꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯃꯥꯏꯅ ꯆꯍꯥꯛ ꯏꯉꯥꯡ ꯂꯩꯁꯅꯨ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯒ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯦꯕ ꯑꯗꯣ ꯇꯧꯕꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯣꯟꯅꯗꯤ ꯃꯃꯣꯏꯗ ꯑꯩ ꯊꯥꯗꯦ ꯃꯄꯥꯟꯗ ꯑꯩ ꯊꯥꯗꯦ ꯑꯩ ꯏꯆꯥ ꯀꯣꯟꯅꯗꯤ ꯑꯩ ꯃꯤꯉꯣꯟꯗ ꯊꯥꯗꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃ ꯁꯤꯃ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯆꯠꯂꯨꯒ ꯑꯁꯤꯃ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯑꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯉꯝꯅꯕ ꯂꯣꯏ ꯇꯧꯔꯤ मागी मचानुपी थममगा एंगोंदा इरु थोकपीरे चाक पिजेबीरे इमुंगदा तुम्हल्ले अदु भोबो तौबीरिमे अइना अदो नोंमा अदुमाइना अइना हारबदा नंबु अइना तौबीरि सिंगसे असुयाम तौबीरि सिंगसिबु नंग अइ कयम खंद्रबो अइ अवाबा मतमदा नंग खतंग नंग मतेंग पांगनिंद्रबो इस अइदी मिंगोंदा कोनोदि अइना मतेंग पांगुबदो अइ मतेंग पांगी खोटली अदुमाइना हाइदे अइना हाइबा नंग नकोक्तुगा अदुंबगी वाखन अमा जावरमदि अदु अइना ngasi नंगोंदा हाइरोइदमी नंगदि चाक चादबा थी जाबा मीनी अदुदोना नको नंग नफमदा अइना हाइबे मथौ ताइ अखोइदि हाइद्रबो खंगी मीगी वहाई अमना करी हाइगिरिमो अइगी मरमदा अइना nganguबदा माना हाइदि साउनिंगिरा अइगी वहाइदुगा साउनिंगद्रिरा हाइबदो मीगी वहाइना खंबा ngami मीसे साउनिंगिरा साउनिंगद्रिरा हाइना हाइबदो मीगी माइथोंना खंगी मीना उबदा मीना ngangaबा मखोंदना खंगी वहाइदुना खंगी वांगांगदुना खंगी करी हाइना हाइनो माक्से साउनिंगना हाइदा ना करी तौरा हाइरिबा नंगना अइगी अवाबदा उद्रमिन अइ चिंथोकना हाइरे नंगोंदा अदु फबा नंग अइगी अवाबा उबिदे अदुतसु नत्तना अइना जुमदा 21 दा जुमदा लैरुई 21 सेमा अइ जुमदा लैरिमे अदो मतमदा 20 गा 21 गा से चाही अनि अइ जुमदा लै अदो मतमसिगा हाइदी करी हाइ मोइगी ओरिफ्लेमगी प्रोडक्ट करी किरा जोंद्राने अदुमदो जोलमेबा अइसो अइगा मागा तवरगा अदुमाइना खोलादगी पोट लौरगा अदुमाइना जोलमेबा जोनबसे कदौरी अदुमाइना अखोइगी नेने होइगी पैसा पिरे एंगोंदा लुपा 2,000 पिरे असिसिसु अइ स्क्रीन दा थोंगे असिमा बेबी सना मालुगुरा माइसे असिसिगा माना थारउ हाइना माना थाहनबनियाबा 2,000 अइ हुजिबो ngasiबो लैयेबा से ममांगी मोबाइल जादबदुगदि अतोपा अइना पैसा थागी बुखोटखिबै अदुगी हिस्ट्री दोदि कखरे हबा थागी बै लहरा हिस्ट्री दो थागी बगी पैसा दो कखरे हबा अदो हाकदबा अदो सेगिदि लैयेबा से 21 दा असिसे थाबनियाबा अइना अदो थाबसे कदौरी हाइबदा 2,000 से माउंदा पीगरे अइना जुमदगी निने वने एवना केस पिरकपनी अदो अइनादि अइगी अकाउंट दा जारम 2,000 दुगगी मांगोंदा पीगिबनियाबा से नंग सुमाइना पोतो लौरा उ अदुगैदि लौरा आगा दो मोय मचेमान रोंगपुरगे मा लैयेबा अखोइ हेक यु मनाके अदोइदुगो पोतो पिरौ अइदो माउंदै लौरागा अइना जुमदा चटपा मतमदा असिगी पोचे पिरुगे हाइना लुपा 2,000 गी पोटने हाबा लौरा वना हाइसे अदुना माना लौरीरा लौद्रीरा खंगदे मोय मचेमाना हाइ पोट लौदे हाइना पोट लौदे अदुसु माना सिजनना ताथोकना लोहेरे अदुगी पैसा दुसु ngasiबो पीद्रे अदुना अइ जुमदा इपामदा चलगा अइ निने होइगी ममांगदा अइ माइ पुथोकपा ngamde अइसे एमोन मीनि हाइबदने मीगी ममांगदा अइ माइ पुथोकपा ngamde अदुना अइ हुजि अइ इपामबौ चटनिंगदे मीगी ममांगदा अइ करी माइ पुथोका चत्तोइनो ना खनबदा इपामबौ चटनिंगदे अदुदो मयामना हाइबिरो असिगी असुक जामना अइगी लाइबक थबौ असुक जामना अवाबसे
ꯃꯤꯉꯣꯟꯗ ꯎꯠꯇꯦ ꯀꯣꯟꯅꯣꯗꯤꯟ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯃꯤ ꯃꯃꯥꯡꯗ ꯆꯠꯂꯒ ꯑꯩ ꯈꯨꯠ ꯅꯤꯔꯨꯗꯦ ꯑꯩꯉꯣꯟꯗ ꯑꯁꯤ ꯄꯤꯌꯨ ꯑꯩꯒꯤ ꯑꯁꯤꯅꯤ ꯑꯩꯅ ꯀꯞꯁꯟꯅꯕ ꯈꯣꯠꯆꯅꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯧꯕ ꯍꯥꯏꯕꯗꯣ ꯑꯩ ꯉꯝꯗꯦꯕ ꯑꯗꯣ ꯀꯝꯁꯦ ꯀꯝ ꯍꯧꯖꯤꯛ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯑꯦ ꯆꯍꯤ 1.5 ꯐꯥꯔꯛꯄ ꯃꯇꯝꯁꯤꯕꯨ ꯃꯥ ꯀꯨꯝꯁꯨ ꯀꯝ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯈꯛꯇꯪꯒꯤ ꯇꯧꯔꯛꯑꯣꯕ ꯑꯁꯨꯛ ꯌꯥꯝ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯁꯦ ꯃꯥ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯉꯔꯥꯡ ꯑꯩꯅ ꯐꯣꯟ ꯇꯧꯔꯤ ꯁꯟꯗꯥꯗ ꯃꯥꯅ ꯃꯣꯏ ꯃꯅꯦꯝꯕꯣꯛ ꯂꯩ ꯃꯅꯦꯝꯕꯣꯛ ꯐꯪꯅꯕ ꯃꯤ ꯂꯥꯛꯏ ꯀꯣꯟꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯦ ꯑꯁꯨꯝꯕ ꯃꯤꯁꯤꯅ ꯀꯔꯤ ꯑꯁꯨꯝꯕ ꯃꯤꯁꯤꯡꯒ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯗꯨꯅ ꯂꯩꯖꯕ ꯃꯤ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅ ꯑꯩꯁꯨ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯀꯔꯤ ꯀꯩꯅꯣꯗ ꯂꯩ ꯍꯥꯏꯕꯁꯨ ꯑꯁꯨꯐꯥꯎꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯨꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯂꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯨꯕꯁꯦ ꯀꯣꯟꯅꯣꯗꯤꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯅ ꯉꯁꯤ ꯃꯤꯒꯤ ꯃꯥꯡꯗ ꯃꯥꯏꯊꯤꯅ ꯂꯩꯔꯤꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯨꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯤꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯎ ꯃꯤꯁꯦ ꯑꯩꯅ ꯈꯪꯍꯧꯗꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯈꯪꯕꯤꯌꯣ ꯀꯔꯝꯕ ꯃꯤꯗ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯅꯦꯅ ꯍꯥꯏꯕꯗꯣ ꯃꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯪꯉꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯁꯨꯝꯕ ꯃꯤꯁꯤꯒ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯩꯁꯦ ꯄꯨꯔꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩ ꯀꯣꯟꯅꯣꯗꯤꯟ ꯊꯥꯖꯔꯨꯗꯦ ꯑꯩꯅꯗꯤ ꯃꯥꯏ ꯃꯆꯥꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯥꯏ ꯃꯆꯥꯒꯤ ꯂꯥꯏꯌꯦꯡꯕ ꯃꯇꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯑꯋꯥꯕ ꯎꯅ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯨꯕꯅꯦꯕ ꯑꯗꯣ ꯏꯁꯣꯔꯗꯤ ꯂꯩ ꯏꯁꯣꯔꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯑꯐꯕ ꯐꯪꯒꯅꯤ ꯑꯗꯨ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯎ ꯀꯔꯤ ꯂꯥꯜꯂꯤ ꯀꯔꯤ ꯆꯨꯝꯃꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯃꯣꯟ ꯐꯤꯕꯝꯗ ꯂꯥꯛꯑꯦꯅ ꯍꯥꯏꯕꯗ ꯀꯨꯏꯅꯁꯨ ꯂꯩꯕ ꯐꯪꯉꯔꯣꯏ ꯊꯕꯛ ꯃꯐꯝꯁꯤꯒ ꯑꯁꯨꯝꯕ ꯃꯤꯁꯦ ꯁꯤꯁꯨ ꯃꯁꯛꯁꯦ ꯐꯖꯅ ꯌꯦꯡꯉꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯐꯖꯅ ꯌꯦꯡꯉꯣ ꯃꯥꯏ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯃꯆꯥ 2 ꯂꯩꯔꯕ ꯃꯋꯥꯁꯤꯅ ꯃꯇꯨꯅ ꯂꯧꯕ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕ ꯃꯋꯥꯅ ꯇꯧꯒꯦꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯋꯥꯗꯤ ꯇꯧꯔꯣꯏ ꯑꯁꯨꯃꯥꯏꯅ ꯑꯩ ꯇꯨꯅ ꯂꯧꯔꯗꯤ ꯀꯩꯗꯧꯕꯗ ꯂꯧꯔꯨꯅꯨ ꯑꯩ ꯏꯆꯥꯒꯤ ꯂꯧꯔꯨꯏꯃꯤ ꯁꯤꯡꯒꯤꯅꯤ ꯂꯣꯏꯔꯦꯕ ꯃꯥꯏ ꯃꯆꯥ ꯑꯃ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯑꯆꯧ ꯑꯆꯧꯕ ꯋꯥ ꯉꯥꯡꯉꯤꯅꯦ ꯗꯥꯏꯂꯣꯛꯀ ꯇꯧꯔꯤꯅꯦ ꯅꯪꯒꯤ ꯗꯥꯏꯂꯣꯛꯁꯤꯡꯗꯨꯗꯤ ꯈꯣꯡꯄꯥꯛ ꯃꯈꯥꯗ ꯊꯝꯒꯦ ꯑꯩ ꯂꯣꯏꯅ ꯂꯨꯄꯥ 10,000 ꯁꯤꯡꯕ ꯉꯝꯗ꯭ꯔꯒ ꯃꯤꯗꯨꯅ ꯃꯄꯨꯗꯨꯅꯐꯥꯎ ꯍꯥꯏꯔꯦ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯁꯨ ꯊꯥꯒꯤ 2,000-2,000ꯔ ꯑꯃꯃꯝꯂ ꯀꯩꯅꯣ ꯇꯧꯅ ꯁꯤꯡꯗꯣꯛꯑꯣ ꯍꯥꯏꯅ ꯑꯗꯨ ꯐꯥꯎꯕ ꯃꯇꯨꯅ ꯂꯧꯕ ꯄꯩꯁꯥꯅꯦꯅ ꯁꯤꯡꯉꯨ ꯍꯥꯏꯕ ꯖꯥꯠꯅꯦ ꯃꯋꯥꯁꯤꯅ ꯑꯗꯣ ꯃꯋꯥꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧ ꯍꯥꯏꯔꯦ ꯇꯧꯅꯤꯡꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯇꯧꯅꯤꯡꯕ ꯇꯧꯗꯣꯏꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯃꯥꯏ ꯃꯇꯨꯗꯨꯒ ꯐꯨꯔꯨꯔꯒ ꯄꯩꯁꯥ ꯐꯪꯉꯛꯀꯗ꯭ꯔꯣ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯒꯤ ꯍꯦꯛ ꯏꯃꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯩꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯂꯥꯟꯅ ꯂꯧꯕꯤꯒꯅꯣ ꯑꯗꯣ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯨꯕꯁꯦ ꯑꯩꯒꯤ ꯑꯂꯥꯟꯕ ꯑꯣꯏꯔꯝꯃꯦ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯃꯇꯦꯡ ꯀꯣꯟꯅꯗꯤꯟ ꯇꯧꯔꯔꯣꯏ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯐꯪꯗꯕꯅꯤꯅꯅꯦ ꯃꯇꯦꯡ ꯐꯪꯉꯁꯨ ꯑꯩꯉꯣꯟꯗ ꯐꯪꯕ ꯐꯪꯗꯕꯗꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯃꯥꯅ ꯈꯪꯉꯝꯗꯕꯁꯦ ꯑꯩꯁꯦ ꯀꯔꯝꯕ ꯐꯤꯕꯝꯒꯤ ꯃꯤꯅꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤ ꯃꯑꯣꯡꯒꯤ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯃꯥ ꯉꯁꯤꯕꯨ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯟꯅꯣꯗꯤꯟ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯔꯣꯏ ꯃꯤꯁꯤꯡꯁꯤꯅ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯆꯥꯕ ꯂꯣꯏꯔꯒ ꯂꯨꯈꯥꯒꯨꯝꯕꯅ ꯀꯥꯎꯊꯣꯛꯅ ꯊꯝꯃꯝꯃꯦ ꯑꯩꯕꯨ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤꯒꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯌꯥꯝꯕ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤꯕ ꯑꯩꯇ ꯅꯠꯇꯦ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩ ꯁꯨꯃꯥꯏꯅ
ꯅꯝꯊꯥꯛ ꯇꯧꯔꯒ ꯆꯥꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯗꯤ ꯍꯩꯇꯦ ꯑꯗꯨꯝꯕꯗꯣ ꯃꯤꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯆꯥꯊꯣꯛꯄ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯁꯤꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯂꯥꯜꯂꯤꯔꯥ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯔ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯨꯕ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯩꯒꯤ ꯑꯁꯦꯡꯕꯗꯤ ꯈꯜꯂꯤ ꯑꯩꯒꯤ ꯑꯂꯥꯟꯕꯅꯤ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯨꯕꯁꯦ ꯃꯤꯒꯤ ꯌꯥꯝꯅ ꯑꯂꯥꯟꯕꯅꯤꯁꯦ ꯑꯩ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯀꯅꯥꯒꯨꯝꯕꯗ ꯑꯩ ꯍꯥꯏꯗꯦ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ ꯀꯅꯥꯃꯠꯇ ꯑꯩ ꯍꯥꯏꯗꯦ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯨꯝꯒꯤ ꯃꯤꯗꯐꯥꯎ ꯍꯥꯏꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯈꯪꯉꯛꯄ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯐꯕ ꯃꯤꯅꯦꯅ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯣ ꯑꯐꯕ ꯃꯤꯅꯦꯅ ꯍꯥꯏꯕꯤꯔꯛꯑꯣꯏꯕ ꯑꯩꯉꯣꯟꯗ ꯀꯌꯥ ꯄꯩꯁꯥ ꯄꯥꯏꯔꯗꯅ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯒ ꯄꯤꯕ ꯍꯥꯏꯅ ꯑꯩꯁꯨ ꯂꯩꯖꯗꯕꯅꯤ ꯃꯥꯒꯤ ꯑꯋꯥꯕꯗ ꯎꯕꯗ ꯄꯤꯔꯨꯕꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯏꯉꯥꯡ ꯑꯃ ꯋꯥꯍꯩꯁꯦ ꯖꯍꯥ ꯑꯣꯏꯔꯁꯨ ꯏꯉꯥꯡ ꯑꯃꯒꯤ ꯇꯥꯔꯛꯄꯗ ꯏꯃꯣꯟꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤꯁꯨ ꯏꯆꯥ ꯆꯥꯎꯔꯛꯄꯅꯤꯅ ꯇꯣꯡꯗ ꯑꯩꯒꯤ ꯏꯆꯥ ꯂꯝꯖꯥꯎꯔꯁꯨ ꯃꯣꯏꯗꯒꯤ ꯈꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯐꯪꯉꯛꯀꯅꯤ ꯂꯥꯏꯔꯖꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯣꯟꯁꯦ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕ ꯃꯣꯏꯒꯤꯗꯤ ꯄꯩꯁꯥ ꯄꯥꯏꯖꯈ꯭ꯔꯕ ꯖꯨ ꯌꯣꯟꯕ ꯑꯗꯩꯗꯤ ꯒꯟꯖꯥ ꯌꯣꯟꯕ ꯇꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅꯤꯗꯅ ꯑꯗꯨꯕꯨ ꯄꯩꯁꯥꯁꯦ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯐꯥꯎ ꯖꯨ ꯌꯣꯟꯕꯩ ꯄꯩꯁꯥ ꯒꯟꯖꯥ ꯌꯣꯟꯕꯩ ꯄꯩꯁꯥꯗꯨꯅ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯖꯨ ꯌꯣꯟꯕꯤ ꯒꯟꯖꯥ ꯌꯣꯟꯕꯤ ꯅꯠꯇꯅꯤꯅ ꯈꯥꯟꯗꯥꯟ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯄꯩꯁꯥ ꯁꯥꯎꯅꯤꯡꯕꯩ ꯈꯔ ꯍꯥꯏꯔꯕ ꯍꯥꯏꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯏꯃꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯤꯖꯕꯅꯦꯕ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯑꯗꯣ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯏꯅꯥꯎ ꯑꯃ ꯂꯩꯔꯝꯃꯗꯤ ꯃꯣꯏꯗ ꯑꯁꯨꯃꯥꯏꯅ ꯂꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯣꯟꯗ ꯊꯣꯛꯄ ꯑꯋꯥꯕꯁꯦ ꯐꯣꯡꯗꯣꯛꯆꯒꯗꯕꯅꯦꯕ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯀꯜꯂꯛꯆꯩꯑꯕ ꯍꯔꯥꯎꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯐꯣꯡꯗꯣꯛꯆꯩ ꯑꯗꯣ ꯁꯤ ꯍꯥꯏꯔ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ